America na Iran ki nuclear sites sing the attack to khre se masi khangdare ayam da sana pokhai ki sini adu masi shokti haibane he na hujik news yam kana nei narakle so masi lakani tungda aduga masi ki mamangda masi America na Iran da elector bese masi ki retaliation amuka Iran na Israel lokre makoi na America da chatlaga di tawri apunti asuga loina America ki base sing maude amakhakte attack tawri han loro madu so amaka ki masi change oi kini am sathina aduna aroi bada chaba tar se Israel tare ngasi di Israel da Iran na Khaibar missile use tar kresani Khaibar missiles se yam se use tor polate amakhakta tor ichini the latest aduga quite again powerful Iran ki missile sing manung da amani Khaibar sina masina pajana sokan kichini Khaibar sina taki bo pham sil loigre amasung pham do aikoi ge Gaza ki condition gum khrabani amasung pak na sanna masiga loina missile taruk tere amase tai around 30 muk tharaki bani haide anu atai dilok taki kharabati ta sindra loire masini hojika yam kanna beraka sha duka drone su ka thajila ki hairi Iran da US na thadara ba amasung maduki reply na Israel mang do pire Israel su kayak hanna thathaidna thathadum te reply de pirak pani so asom da nuclear site ta attack tor mi hari se hojik nuclear site amate attack to tar ba nuclear site am pokhai tar ba adu abati model leiram gani uranium tratna to pot meam leiram gani madu sing du pokhai tar gati manam mahang radiation radioactive masigum problem ba warakani so hojik faw da madu karimata thengna de sini IAEA so haikhre aduga America ki media da sham kan nai naresini na khoina bam thathara milti madi open space am da thathara malak pani madu kaisu kan desini hojik kanglup aman haikre masi just USA na tawpa kumba mare manung da loina game ase change laina mare loina mak manung da relation laina bar khangde Israel ki jit ado Israel na taw haibo madu khak taw utpagi oina taw man khre sini maramdi Iran na haikre statement da na khoi gi bam bunker buster am thathara mado madu na haribo fardu harba nuclear base sigi changpham amadi thokpham adu khak destruction oi apsin harisi hojik yam kum nainari sina kai na matam da satellite image kra ngasi ri ni humni ki mamang da kari oi ki mafam da kari movement leiki masi ki matang da yam kala naina bata satellite image ka America ki makhoi gi news channel su aputhorak le hairi madu ki map sing do madu da uri sini madu track ba movement to ba nomi ni humni ki mamang da adu ga masi all the uranium ta pu jaki banate sin missionary maru ba missionary madugi nuclear mafam ta laiba missionary pur se thadok da thangdok tum punja gare aduga Iran aduga mafam tham khresini madugi America su khangda ba aduga Israel su khangda ba even Iran gi makoi gi mi mayam lo khangda ba dum condition hojika madugi ngasi gi bunker buster bomb thata ba b2 pro thata ba se hojik nok na ba gi mata ambu oikhre madi Iran da madu karim te hek taw desini aduga Iran su pangdi pangloi maram di ngasi 2 weeks haider lairi ni Donald Trump na aduga makhoi gi su intelligence kya le ramgani 2 weeks hajin raga at any moment akoi de attack torok pe yai America du su makhoi gi mi kya le ramgani madudi masi gi movement ase oikhre masi oikhre aduna asilo Israel na Iran manung ga tawbugum makhoi gi manung de spy thajalaga aduga America su chaw khrabasida Israel manung da makhoi gi su paw khaji khra phangbagi de bakte Iran da sinna soil lam gari marab de IRGC apang manate makhoi gi mi sing adum apang manate prithvi da su chaw ba country ka mukdar liba makhoi da karam haina pangi haigini so asini hainari se madu nuclear power plant kari mate hek so khidre aduga hojik safe and size nisni so hojik Iran da chance am phangkhre America amadi Israel lati makhoi gi nuclear site thugai khre haikhre hodu matung da hojik makhoi saroi sini leiri se aduga prithvi myam su ungkhre aduna hojik Iran na of nuclear bomb sakim su yai aduga masiki mamang da pawm su am interesting pawm su leiri maddi khani mamang da numit nini huli mamang da Iran ki Isfahan asom da mafo da 5.1 ki magnitude la kyari se masi asum ki magnitude nate adugi magnitude ado wide range su oiti mafam kaya da su lakide at least district amada di yoharapam to idna adu mafam okhaktani hari 5.1 magnitude ki se masigi wafam se nuclear bomb sabani haiduna Britain gi MP man haikhre madugi earthquake ado ka shunate madu nuclear bomb test tawkhibani Iran na hai wafam se Britain gi MP sina haiki hari Britain gi MP se always Gaza gi war Israel gi against the war london la ko mini hairi aduga madugi nupador
claim tauki tasengna makki madu nuclear bomb ni haidron Iran ti haipurate aduna Iran siam advance ni makoi ko siam advance ni aduna hairibo port asi oiram basu yai aduga oiram tre haina su lawrasi adu arbasu makoi gi chahi kya dagi in this town tharmga uranium do madudi loss oikedre hoji makoi mafom khong puti de madu transfer tawduna makoi masa hingna bo hoyore masika loina na asibasu khanna yai madudi makar buster bomb na thugai pangam da mong da sakri bra kari mong da kayam luna laikriba atu kyam na su luna saw pot ni hairi Iran gi soil su akan boy ba adu ga manung da chahi kya da plan toraga makar buster bomb na phut cham chani makha da yobungam lakasu market food chama cha truk makha do ram tar ga di adu arbati karimata to ramoroine asugum pot khara oire Iran na game se change to kibin haibisa phajana nei neri masigi bakar buster bomb thatha ba nuclear site ta masigi matungda Iran na Israel de attack to kibse masida Khaibar missile use to khira hairi aduga Khaibar missile use to adugum complex to mare Institute of Biological Research hairi masida kari no makhal gi experiment to ba masi Iran na masida target to dan leibni ha bala ai khoi da attack to kra matungda mokoi gi asi thu ai kadabni Masik Khaibar missile to hack the Pomjai Jaitoki Biological Institute of Israel. Masi Sathiba headquarter money, science ki technology ki masi su tukaido crevasi tanata to pom kazu, Jaikai Kibuani Nasi Iran. Simpson cartoon na wafom the high kibani bako episode amata high Iran se hamle chawba power ki aduk country oidna amukti flourish oida kini habisa. Ngasi Israel amadi US ki joint venture da success we bungam kidre makoi na thukai ning ba mati ekai ning budungam kidre masina Iran kari we no erakani haibis khangdre aduga America gi Intel na makoi masawak na mention to khram sininga sige ta ga to wadu ekoi tawi bangkar basta bom thadai adubu makoi gi port adu am deep oi man ki buduna aikoi ki machinery lai ba adu lai port puna ase aikoi gi bom sing duna thukai but the failure oi ki haibo pom makoi masamak na mention to re se ase Iran ki yam chawba success amani toukhre matungda wehodre hojik makoi na masigi against masigi retaliation lobi khudong cha phangkhragani modi Israel na khoi aduni haibse khangkre adugi matungda Israel ki sumaru makok webo phomsing se attack lagani masini game ase Hoji America ki site ki Donald Trump ki order ki thabuk ase tokra matungda America ki makhoi ki manung da su mayama masidi aran bani Donald Trump ki step ase aran bani asini atumne wagi wawi na haina kata bani asigo wa kaya mention tor lichi attack tokra matungda adupu Iran na masiki retaliation ta tel abib question asi pumjai chahen bani hai di ba phom kya thugai bani hari target 16 17 location lower ka attack tor ki hai ri aduna hojuji ki position ta Iran attack taurakani amasung yam fajabat attack kharga torkini aikoi da toram bise masigi everlasting consequence oini haipa wafam simusu mention tawri makoina